ꯑꯁ ꯃꯩꯁꯨ ꯃꯝꯃꯤꯅꯦ ꯀꯦꯡꯕꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯦꯡꯕ ꯃꯩꯁꯨ ꯃꯝꯃꯤꯅꯦ ꯀꯩꯗꯧꯔꯤꯃꯣ? ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯏꯌꯥꯝꯕ꯫ ꯑꯦ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯕꯣ? ꯅꯣꯡ ꯆꯨꯔꯃꯤꯅ ꯀꯥꯏꯗꯒꯤ ꯁꯤꯗ ꯇꯧꯗ꯭ꯔꯗꯤ꯫ ꯃꯩꯁꯨ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯥꯎꯃꯩꯅ ꯆꯂꯥꯏꯔꯦꯅꯦ꯫ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯨꯝꯗꯅ ꯂꯣꯏꯔꯦ꯫ ꯍꯌꯦꯡꯗꯤ ꯁꯦꯝꯖꯤꯜꯂꯒꯦꯅꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯕ ꯈꯣꯠꯄꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯆꯥꯛꯁꯪꯁꯦ ꯑꯗꯨꯅ ꯁꯥꯏꯠꯇ ꯄꯨꯊꯣꯛꯇꯅ ꯅꯣꯡ ꯆꯨꯗ꯭ꯔꯤꯀꯥꯟꯗ ꯊꯣꯡꯍꯧꯒꯦꯅ ꯆꯥꯛꯁꯦ ꯇꯧꯕꯅꯤ꯫ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯔꯣꯏ ꯆꯥ ꯑꯣꯏꯅ ꯊꯛꯑꯅꯤ꯫ ꯅꯣꯡꯗꯝꯕ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯀꯩꯅꯣ? ꯀꯨꯝꯍꯩꯁꯦ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯆꯥ ꯂꯣꯜꯂꯤꯃꯤ꯫ ꯀꯩꯅꯣ ꯈꯥꯡꯗꯕꯨ ꯆꯥ ꯂꯣꯟꯅꯕ꯭ꯔꯅꯦ? ꯂꯩꯇꯕꯩꯅꯦꯕ꯫ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯒ ꯍꯥꯏ ꯃꯌꯥꯝ ꯈꯥꯡꯁꯤꯗ ꯆꯥ ꯂꯣꯟꯖꯔꯤꯅꯤ ꯑꯗꯨꯒ ꯊꯛꯀꯗꯧꯔꯤꯅꯤ ꯑꯕꯗꯨꯜ ꯍꯥꯃꯤꯠꯀ ꯑꯩꯒ ꯍꯧꯖꯤꯛ꯫ ꯃꯩꯁꯤꯐꯧ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯉꯝꯗ꯭ꯔꯦ ꯀꯔꯥꯏꯗꯒꯤ ꯋꯥꯅ ꯂꯩꯔꯨꯗꯣꯔꯤꯕ? ꯃꯌꯥꯝ ꯅꯣꯡ ꯆꯨꯗꯅ ꯌꯨꯝꯁꯦ ꯐꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ꯫ ꯀꯨꯝꯍꯩꯁꯦ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯉꯝꯗꯗꯅ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯆꯐꯨ ꯎꯌꯥꯟ ꯂꯩꯇꯗꯅ ꯈꯥꯡꯗ ꯑꯣꯏꯅ ꯆꯥ ꯂꯣꯟꯖꯔꯤ꯫ ꯀꯦꯡꯕꯒ ꯑꯩꯒ ꯍꯧꯖꯤꯛ ꯈꯥꯡꯗ ꯆꯥ ꯂꯣꯜꯂꯒ ꯊꯛꯀꯗꯧꯔꯤꯅꯤ ꯃꯌꯥꯝ꯫ ꯑꯕꯗꯨꯜ ꯍꯃꯤꯗ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯃꯌꯥꯝꯗ ꯍꯥꯏꯍꯧꯔꯣ꯫ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ ꯃꯌꯥꯝ ꯂꯥꯏꯔꯕ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯌꯥꯎꯕꯇꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯏꯋꯥꯟꯐꯥꯎ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤꯅ꯫ ꯍꯃꯤꯗ ꯀꯞꯄꯤꯔꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯩ ꯀꯞꯄꯅꯨ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯍꯟꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯊꯣꯛꯂꯛꯀꯅꯤꯁꯦ꯫